Online Manipuri Ayuki Pau Yengbiriba Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Burmagi Kuki refugee singdi ngarang Ahing Tumkhidre airstrike ta kiduna koichen chenakre Kankhre Papunba Kholaugi update gi lokhotjarake Jiribamda Mar Kuki ama Maitei area da changsilakpadagi police na tekta kaidana khungi villager singda khusinakre hairi KCP Lanmi ani fare security force na section tharangi saruk ama oina tongan ba mafam singda chathakiba operation da miyamdagi namduna sel khaibada chenabani haiba aina thingkraba Manipur gi lalolu KCP PWG gi Lanmi ani Imphal district ki manung chanba Morok Ingkhol manaktagi fare hairi police ki pauna hai faraba mioi ani adu Laisram Ujes Kuntragamapan amadi Laisram Tomba Taragamapal Kawi Imphal West ki Takyel Khongman maning laikai dagini hairi makhoi ani dagi 9mm pistol ama magazine ama kapa yariba nongmai maru taret selling bag ama lupa chamagani fu yawba wallet ama fagale hairi faraba mioi ani adu Polam Singh aduga loina na mari lenaba police station da khusinakre hairi thogi post gi lokhotjarake Kuki Singh Maitai da amadi Manipur government mathakta lan amu haugadare UKLF ki press release asi da hariba si 31 January ki ayuk pung 13 taba matamda Technopol da laiba UKLF ki Harmam camp ta Maitai government mathakta lan tongnaba prayer meeting ama tawgadoiri hariba prayer meeting asi da Kuki gi CSO any organization armed militant organization Kuki army gi mihut loina sunaba lakpiu hairi Khanagadaba agenda di Maitai government mathakta Kuki na anawba lan tabagi wafamni Panba yabadi Technopol district ta laiba mioi loina mamang thada arm training chatnanaba Kaukrabani Kuki gi nipa nipi khudingmak training center khudingda arm training pibagi thabak Kankhalagli Kangpupi Churchanpur da su hojik training piri February 3 da Jiribam da total sa download Twkhre district hospital amagi leifam thokpa machak sing thambiu grade suba CMO amadi MS Hapiu amasung awatpa Dr. Singh Thabirau haiba wakat thabakta onthokte haina Jiribam district hospital monitoring committee na lakliba February 3 ahing ungai dagi Jiribam da total sa download Twkhre ngasi Jiribam gi Jimpal hall da pangthokpa paugi mifam amada committee asigi ko convener PH Montessori na hai Jiribam gi famung yangkhai leiba hospital asi lengang na full fledged district hospital ongkhalakpa taramna oi Adobo full-fledged district hospital amagi leifam thokpa machak sing numit 10 gi manungda thambina balengakta demand tawki masigi manungda great suba matik chaba CMO MH amadi Dr. Singh Thabirakna demand tawki adobo lengaki maikai dagi numit 10 helabasu positive response amata piraktaba yaningde maramaduna lagliba February 3 gi ahing nungai dagi February 3 gi ahing nungai fawba total sa download thole masi fawba Lengana thabak ta onthorak taba tarabadi February 3 gi ahing nungai dagi Imphal jiri lambi matam kaktaba economic blockade chatharagani haiki Mahangna hai mamangda lenga ka wafam khara da yanabadagi committee asigi khongjang handokhibani masigi makha tarakpada January 19 da hospital asi full fledged district hospital da onkhale haina lengana order thorakhibani che da khak full fledged thorakpa pamde haiduna committee gi maikai dagi numit 10 gi manung da hospital asigi leifam thokpa machak sing Suna thambiu amadi grade suba matik chaba CMO MH amadi Dr. Singh Thabirakna demand tawki Adubu lenga ki maikai dagi positive response amata pirakhide masigi mathakta lenga na hospital asida tharakhiba Dr. Singh su join tawradri haiba wafam thambaga loina na lenga ki thawong asigi mayokta February 3 gi hingngai dagi total sadam chathana ba firef lobani masigi matung lenga ki maikai dagi karigumba response amata laktrabadi February 3 gi hingngai dagi matam kaktaba economic blockade chatharagani haina